ki hairi bawa pamjida shinupi shi jom ko yauraza la hena khangni habi ai she ngasi hidak to charaga lakpane habi noi la na lo khrani hen ai shi theng na su lakpane ai chelakpane ba akhoi she ai nahan gi pillar do ai uwe uba kan sida pillar yungba sing do shu atopa kana shu nate aduda yauri ba han sing do akhoi gi akhoina yamna respected oiba mi shu yam yawe adubu akhoi gi chingmi akhoi di mitei ga meitei gi difference si khang da ba yam leye ba aduda meitei yaw da ba meitei hen aina thi ba list to da adu mitei di yaw ba ada khungi mi sing na mitei di hapaga meitei di indigenous na tabra hange adu ma hangba aduge aina shu hoi akhoi chingmi na piba meitei haba maming si yaudravane na adum meitei si kadai chakhrabra haina thibane pillar du da yauramdre adune na wari amaga libige ba ko akhoi gi chingdani go chingda khun ama le tangkhul gi khunne khun du pallaroi amuk akhoi khunbu haini khun si da karmain dobra haraga khun du gi ningthaugi machanupi se jat atokpa gi nupa na lowe bako lawra jat atokpa nupa se lairik lai shukhra heye mana chingdu da education lairik tambi ba angang sing sida matam du da aduga sagai shu olaga ching sida leikhre ba leiraga hojik si khun sida lammunna bagi matang da karino matang sida hojiki ningol siga magi nupa siga na sagai olaga leiraga magi macha singsina yamna defense tawbieba lamdam adu tawbiraga hujik se lamdu moina defense tawraga chokhat pashu mayam mamang da shu changba ngamkhraba khun ama oikreba haiba khun asi hujik lambi chawthokpa gi compensation la eba ko compensation lakpa matam dadi noi di atokpa lamdei lakpa ne compensation yena bi roi hai khraba ai hujik thokpa si chap manadro adunina aina haye khundugi akhoi gi ningol gi macha mashu singduda moina compensation pi roi harasu yalo haiba pi daba yaroi ai gi ne na mullo haiba wakhan pik aga moina akhoi si khundugi mi nate noi de tokpa de gi lakpane haina akhoi wonda wa ngange haye adu ngangwa matamduda kari gi wakhal pik pra haibane da khundugi defense toba matamda khundugi lamdamdu mi na munge haba matamdu dadi hairiba ningol do khulakpa gi macha nupi ga magi nupa sina thongna phaba utkhiba aigi imit sina su ubni aigi imong su thokpani aduga hojikti compensation lakpa matamda noi wonda kari gi pigra haye adubo khundugi manungdu da akhoi gi chingi oiba chatnabi yam phajaba ma leye karino haiba kanda aigi sagai on khraba mi se lamdam du da le minari ba sagai atokpa mi na ne nang atokpa sagai gi mi ne na ngang bi ba matam da chatnabi gi matung ina moi gi mathak ta konge ba ngang heide to heide kari ge du ngang bra hena ashi gi chatnabi si akhoi tampak ta di leite ba ching da di leye ba sagai on khraba mi du da ne atokpa na la ga nang di hana noi ipa do nepali ne hai ne a noi di nepali gi i ne natraga na nang di maite gi i ne hai ba matam da on khraba sagai du gi mi du na pulap pibawo ningol mayam changsal laga ngangi ba mi du gi mathak ta khoi gi panba yadab du adu du konge ba adu pallade mu adu konge ba kongba hai ba se adu du pi ba nate ikai ba piye ba adu ikai ba pi ba da akhoi ni season na ye ba si gi wa he ase kaido ba gi akhoi gi meite pangal sing na kari gi noibu meitei pangal haina akhoi na di noibu maming du piye mitei pangal haina di pi daba maligo subject to correction ai khang daba leiramgani meitei pangal hairamgani ba ado pilar du da meitei shu yaude meitei pangal shu yaude akhoi chingmi gi manaw nu pa meitei shu yauramdre adu dagi akhoi gi kari haisra hujiki aigi inyegi charon churon sing maidei pangal shu yauramdre aseng bidi ningol chakau base akhoi gi maidei ichil inaw chingmi sing sina kainoi hoi sida maidei pangal gi akhoi gi ningol sing pulap sida ningol chakau basi kau bidi yab jat ne adu ai hujik paisa pai dri bugo hayeng wai paisa pai bu ganda akhoi gi maidei pangal gi ichinaw sing da lambi du khara chumni ngai du kau ba ngam ni ngai akhoi shu hotna ge 미원데게 도네이션 니르가 닝올 자까우버 거래디 파자데바
ai shagi paisa paira lao he hena kawbudu na nungai bako adugi tangkak tu yauningai hena machine cheba mayamna noigi lakpa history gi matangda noi kadai digi lakpra noigi ipai pu singi matangda loina haihre adu aina same repetition adum tawredi phamba singsi yam tanmane akhoi si mamangda phamba si su go lengbu phausu kira phambane ba adunina noi sida phamba singduna hen wagni hebse akhoi khange ba adunya adugumba details myam do in higher labor shrup on the adum samlapna huji ki oiba issue do adum samlapna haige ba huji ningol na mapam da kappaga chat credit to heide hen leitra adu noi na kap credit akhoi gi leibak si akari haisra phatanung da thokpa yai heba adunya ningol na kapi gnu ba ningol gi macha machu na kapi gnu heba noi gi lamne ba noi di lengdana tampak sida leminari ne akhoi budi chingda yam thapna leye kwakta da meitei ga pangal meitei ga akhoi gi pangal ichini naw ga leminaye any akhoi gi meitei gi lepham sida akhoi gi meitei pangal ne meitei ne leminabne adu noi kari ga dumaina amana shu awai khum tawnabra tawgunu dharma na shu awai khum yadabne ningol na mapam da kapshan masu yadabne ashi meitei ne na khangmani kari gi noi wakhal pik prane noi gi kari haini ai gi noi gi ima hoi gi mapam da lebdu mamu hai boramni ko adu noi gi mamhan khwai gi mamhan akhoi gi ining thausana jawbana noi wonda di yam nushi na tawri du di noi gi mama yai mo hoi mam ton hoi na noi bu shawbu gi tawbne ba adu noi gi mamhan na di noi si akhoi gi ne ko haina lep khrabudu bu khwai di chawba man lep khrabudu bu adu da awai khum tawn ngai gari leibra ne leitre ba wari do du sampat na loirabne ba ko adu ne na kari hai ni noi gi mamhan na noi bu yariye adu de gi noi bu ada manaw nupi gi macha machu na te haina khangdba mi sham leiriye ba adu gumba du bu kramaina chingsallaga akhoi noi si mari amane haina khanghanshira haibegi wakhalonda kok thadaraga idea of manipur do ashi sembadadi ai yaw khidi ko sengna hairaga haibadi aidi nongna lakpane haibsine aina hekla haipa sabsu kana deba nongna lakpane na aina haidi idea of manipur gi akhoi gi apunbagi oibagi wari sanase hairadi karamaina punsira karamaina akhoi si kari haisira kanana akhoi bu shawkhigadra hairaga apunbagi wakhal londa thada sheba noi hujikti akhoi gi meitei bangal singi marakta hei singba lairik laishu haiba IS IPS ina khunbam yam noi yamna leikhre noi na kari tawbagi adugumba kari shuna tabadu da mayam na wai khum tawbra haiba tawbignu wakhan chawthok piyo noi gi mamhan na di noi bu masak khangiye aduga noi gi mam ton wo mam yai khara shu khangba yawbne adu moi shu manungda khoi indigenous pillar yungiba indigenous maming mayam do adu do shu aina khangba da shoibra amuka aina ngangadi amuka horen nangna adu haibdu haina mi ama phammaga amuka social media da tholakni adu bu haikrage rongmai ga kabui sa amane ba kabui hena ma ibi khre rongmai hena ma ibi khre ba ashida ai shu ko ngaw ba adu hore amuka ayong nang kri khangbra haingni ai ya du hari awai khumdi tawra right sorry su hai roi ai khang da bi ne na ma chin ji grani ada ai da hunji adu mai thi grani ba wakhal piknu wakhal chaw na hingo ngasai ai gi mamang da oja hoi myam na noibu moi na khangba hei singba myam do noibu noi na takhrabne takhraba sida hojik ai na gari ta uni ai na history do phakala ga thaini ga gi pai pu do tambira leredi adudi matam sumang ni ngai ni heba adu muhut pudi akhoi nu khoi se kaina ba yaroi do ba ai khoi di ching de lebne ne ai khoi gi di noi ga ching de chat pa se muslim na number la e khoi meiti pangali chinau sing si hujik se anamba akhoi gi steering si noi na pai bani ko hujik se steering si noi na pai ra lakpi e ba lamdam sida steering si noi na pai ra chat libne adang hujik si noi wonda di akhoi se noi na kyamuk la la shu aseng badi steering pai ribne na khara machin thi ra thagat pa matam di oibne ba adu bo khara adu ga sida di pura onna teina khara ba khoi myam se